Fair price of hangduna food security eki makhada miyam da kanaba phangangani haiba wafam oithokloi haina BJP ki president ti saubana haikre Mathau seksindaba doctor amagi mathakta thigatuna SMC da action launanaba MCI na khangalakle hairi amadi Manipur ki saknai rabi boxer Mary Kom Rajya Sabha ki member oina ngasi wasak laukre Kurumjari miyang tabirba pumna makpu taramna oksari hauji mapung oiba pau ngarang dagi hauna Manipur da chatnaba haukiba food security act asina piriba kanaba sing mapung phana miyam da phanganba ngamloi haina BJP Manipur Pradesh ki president ti saubana haikre ngasi ni taipa chu thekta leiba party asigi office ta pangthokpa nauna party asida yawraklaba miyoi sing okpagi thoramda wafamasi phongdokhibani Mahangna makhata na haikibada food security act ki makhada kanaba phangadaba April thagi cheng leire haina sarkar asina hairabasu ration card ti mapung phana semdri amadi fair price hop singsu hangdri April thagi cheng manghan bayaroi masigi matangda BJP na mapung phana thigatkani act asigi matangda miyamna phangpham thokpasing phangnanaba mitna singna laisi haiki below poverty line da phangjaramba cheng APL da phangamba cheng APL BPL muthatlabane huje BPL का APL का पुंसल लकांडा population की 75% पीगरा बनी based on अकोई census की मतुंगिना ngasidi BPL दा फंगमिदो कार्ड यावरी याहंद्रे सरकार सिगी लाइरिबा मेचिनरी सिंगसिना लाना इना खुनबसिना कार्ड पीरे लाइरबा चाबा फंगजद्रिबा कांगुदना कार्ड फंगदबा यावरे मरमना कार्ड असि एक यावजरी रोल यावजरी कार्ड सिंह दो म्युनिसिपालिटी सिंह चार्ट थेटकदबनी मदुगी लिस्ट थेटकदबनी ग्राम सभा दा सिंगदना विलेज की अथॉरिटी अमसुंग डिस्ट्रिक्ट काउंसिल सिंह दा थेटकदबनी वेबसाइट थागदबनी वेबसाइट चिंगथोगा आइगी मिंग यावबर यावदबर येंगदबनी ngasi amada tawdri sing huran gen taw male ngasi party asida yawraklaba Sagolban Kendra gi Trinamool Congress ki hana treasurer oiramba Khumbong Mayum Gojendro Imphal Municipal Corporation gi Uripok ki ward number 5 gi member S Bobby amadi Kaisamthong Kendra gi ward number 13 gi member Oinam Romeo bo party ki president na achamba khodol potpiduna harautayamna okhi Mamang sahigi September tang marida Rimsta ENT ki doctor oibani haiba Dr. Sudhiranjan Kauba miyoi amana Imphal Hospital da sinus ki operation tawkhiba use konta khok mapal dagi sadokpam somorjit Kauba miyoi amagi khanau da bandage yawrami haiba wafam dagi patient ki imung manungna Medical Council of India MCI da thangat kiba complaint adugi makhata na action lokhatnaba MCI na State Medical Council SMC da khangalakhre hairi Wafam asigi matang danga si thangapat mapal dalaiba Human Rights Initiative ki office ta paugi mi famama pangthokre paugi mi famadu da Human Rights Initiative ki executive director Joy Kumar na hakibada sarkar ki doctor singna private hospital amadi clinic singda private practice tawduna arembada anaba singda sading tawhanbada natana awaba piri athuba matamda sarkar na akan mamit yang sangadabani haiki aina hajaningi di masigi ki sit tawringaida somorjita Makal makha kaya gi Manipur gi civil society organization sing adugo individual sing achaw chang angam mathong mayam sina negotiate taw si withdraw taw ha gi angakpa makal gi pressure mayam lai aduna aigoni ngasi miyam da appeal tawjeri bise sigi matung dagi di somorji amasung himare initiative ta kanagumba civil society amaktana karagana mami amatana negotiation natragana madi withdraw taw ha gi pressure pibir anu ha appeal tawjani noine na Manipur gi kano loop khrana look me am khambi da Manipur doctor khar lai moi sarkar gi hospital da thabak taw na private hospital da angak pa phana pasha tan ba niyom ya do mong da magoi ching sina hai loop sing gi sympathizer oiraga moi gi mateng pangsin raga hai tare ne ko moi na lana tori bi kupsan na ba moi de problem thoka da loop sing moi gi misang jang moi poje machi thadu piu justice asuma wain phangna ba hona ba da mayam khudimona mateng pangbu handak akoina MCI da chali ba campaign si Manipur de machi ahan bo ong khali Manipur ki saknai rabi boxer MC Mary Kom ngasi Rajya Sabha ki member oina wasak laukre
प्राइम मिनिस्टर की ऑफिस ना नॉमिनेट तौखिबा हाना यूनियन मिनिस्टर सुब्रमण्यम स्वामी हाना एमपी ओरमलाबा क्रिकेट कमेंटेटर नवजोत सिंह सिद्धू जर्नलिस्ट स्वपन दास गुप्ता मलयालम की सकनाइरबा एक्टर सुरेश गोपी अमसुंग इकोनॉमिक्स नरेंद्र यादव वासक लौखी नौना खलबा राज्य सभा की एमपी मापन सुंगसी वासक लौखी मखोगी मनुंगदा कांग्रेस की मंगा कम्युनिस्ट पार्टी ऑफ इंडिया मार्क्सिस्ट की अनी बीजेपी की मेंबर अमसु वासक लौखी मेरी कॉम राज्य सभा की एमपी ओइना खलकपदा माइकई कयादगी नुंगाइबा फोंदोकनरकली ngasi ayuk lilong police station gi manung sanba lilong haurebi awang laikai tairen makhongda mioi ama thauri yanduna siramle laikhidraba mioi adudi sagolsem prasanta elias abung sahi kunithoi apokpa s rosan kakwana mairakpam laikai degini hairi mahak ngarang numidang pung nipalom tabada mayumdagi thokhibani numidang pung tara phawba yumga paw phawnarami hairi mahakna thauriya lamba matamda masagi mobile phone yauramdre masagi phurit segairaga mamit khumjilami hairi पोस्टमार्टम तौनबा जेनेम्स की मोक्ता थमख्रे अमरोमदा मिसी असिगी मतंगदा यानिंगदबा फोंदोक्तुना कवादा लमदम अदोमगी मियामना इम्फाल मोरे लंबी थिंगबगी थबक चथखी मफमदुदा इम्फाल वेस्ट डिस्ट्रिक्ट पुलिस की एसपी डॉक्टर एके जर्जिन अलुसिंगबा कांगबु अमा लाक्तुना वारी सनखी अदुबु वारोइसिन पुरकपंगम खिदे मिसी असिगी मतंगदा लाइकाई तरा तरुकी क्लब सिंगना पुनसिंदुना जेएससी अगेंस्ट द ब्रूटल किलिंग ऑफ सगोरसेम प्रशांता एलाइस अबुंग सन ऑफ एस रोशन थोंगजू ककवा नामैरकपम लाइकाई कौबा अमा सेमख्रे जेएससी की कन्वेनर असेम अनिल न फोंदोरकपदा गवर्नमेंट असेंग मिहाटपा पुंग कुनमरी फावबगी मनुंगदा पुथोकदबनी पुथोकपंगमद्रबदी मतुंग ताबदा थोगलकपा अफफतकी दायित्व गवर्नमेंट असिना पुगदबनी डिमांड फंगद्रिबा फावबा इम्फाल मोरे लंबी मतम कक्तना थिंजिलगनी हाइबा वाफम सिंह फोंदोरखी सिरमनि मोंसे अखोगी सिंगबगी साइड सिंगबदा मसी सेंगना हालगा चिखतपनेना खले होय रोंजी पामजरिसे मयामना कमाय तोगेदा अखोगी मिहातपा सेंगबा मिहातपा पुथोपा पुंकोन मरिजि मनुंगा अदो सि पुथोक्त्रगदी मदुदा थोपा अफफत ताइसे मनपुर गवर्नमेंट पुबा अमरमदा हंदक थोकलिबा कम्युनल मानबा थौदोकसिंग असि अमुकोना यानिंगदबा फोंदोकपगा लोइनना खुदकता गवर्नमेंटना मियंग संगदबनी हाइरी ngasi kwakaithel akham lekai de leiba amuko gi office ta pangthokpa pawgi mifam amada president dr y mani khumana phongdokhibada thokliba thodok asi mari lenaba authority na athuba matamda mapung phana thigalaga senaba miyoi singthi dokadabani government na matam sana solve tawangam dabadagi pamdaba thodok sing thokpani haina lawi miyoi ama siraga maitaina pangal hatpa pangal na maitai hatpa gi wakhalonda changsilabadi pamdaba thodok kaya thokani thodok sing asigi marumda communal pamba miyoi kharana thawoina chatharabra हाइबगी सिंगनबसु लई चप मानबा कम्युनिटी अमगी मरक्ता थोकपा मिसी मिनागी थौदोक ओइरबदी थिदोकपदा मतम लौबा याय अदुबो अतोपा कम्युनिटी की मियोय सिबा ओइरबदी अथुबा मतमदा थिदोकतुना जैराक पिनबो होनाफम थोकपनी हौजिक थोकलिबा थौदोक वाथोकसिंग असि गवर्नमेंट अथुबा मतमदा अकन एक्शन लौखत हौद्रबदी पाक साउना इरांग थोरकपा याबगी ओइथोकपा लई मियामनसु मिसी मिना थोकपा मोब सागतपगी वखलोल थादोकपियु महौसागुम नुंसी चानना इंगना तपना लैबा माइकैदा संगसिन मिनसी हाइखी लेरिबा कम्युनिटी सिंग मरक्ता सुमा खर लापसे मसी अकोय अमुगोना अदुकी मतिक अकोयदा यामना नुंगाइतबा लेजै अदुना यामना अखोगी कम्युनल गी राइट पाम्बा यामना कम्युनल ओइबा मिय खरना खुजो खरना सारमसु मानबा अदुगा यामना कम्युनल दे यामना आइदि एनकरेज तोबा फुरुक खरना सारमसु मानबा थवंग मंग सिफि यामना बर्निंग ओइना थोई हारिबा थौदा अथोंसिंगसि अखोय सेम कम्युनिटी दा थोकन तमिना तोगान तोगान बा कम्युनिटी मरक थोकपनिना मणिपुर दा लेरिबा अखोयगी सरकार ना यामना अलर्ट ओइना मसि टाइमली मसि सेटल तौदना और कल्प्रिट सिंग मरा लेबसिंग कोई मतम चाना बुक तौदना मिया मांगदा दंडी पीदना तौरगदी लेरिबा कालुफ्रुप सिंग मरक लेबा लेरिबा टेंशन सिंग अखोय ला मिराइना अखोय कंट्रोल तौबंगने खाली अमरोमदा सगोर सेम प्रशांत मिसी असि स्टेट ना अथुबदा लंगला लंगजिल थिदोक्तुना मतौ करमना माना थौरी यालगा सिरमलिबनो इमुंग मनुंगना सिंगनरिबा असिदा लेबाक मियाम अमदि सिविल सोसाइटी ऑर्गेनाइजेशन सिंगनसु कुपना थिगतफम थोई हाइना कमिटी ऑफ सिविल सोसाइटीज कंगलैपाक सीसीएसके नसु फोंदोकली लेबाक मियामना असेंगबा लंगला लंगजिल खांगदना कांगलुप के ओबेरांग सागतपिगनु महांगना लेखिदबदा सेमकिबा जेएसीना लौरकपा वारेप अमसुंग लेबाक के अपुनबा सीएसओ सिंगना लौरकपा वारेप तसु कमिटीना मांगजिल थाना मिसी असिगी लंगला लंगजिल थिबदा मपुंग फाना सरुक यागनी हाइरी
Singnaningai oiba mawongda thori yanduna siramliba Prasanta misi asigi sarkarna mamut tana thijinduna athuba matamda langla langjin puthokpada lilong haureibi awang laikai miyanna su mateng pangbinaba poirei lemarol maira paibi apunba Manipurna apil tawrakli mara leba mioi sing matik saba jairak piduna phurup anigi marakta nungaitaba thodok thohanbidanaba All Manipur Women's Voluntary Association amadi maira paibi Welfare Association kanglai pakna phongdokli Misi asigi langla langjil thidoktriba phawba kanglup masel gi marakta nungaitaba thodok thoktanaba su hotnamina si hairi Nongmaibung All Secondagi Baspati Mayum Pitaranjan Elas Korabin Sharma Kauba Sahi Kunmangarom Suraba Naha Ama Kasom Kulendagi Kilometer Kunrom Chatlaga Leba Mafam Amada Siduna Leramba Thawongbu Yaningdaba Phongdoktuna Nongmaibung All Second gi miyamna wakat mifam chathakre wakat mifam aduda saruk yakhibi nupi amana Mihat asida senaba mara laiba mioi singbu phaduna ain yu eba jairak piyu haina dabi tawki Mihat pado puthopang ngamnaba support tawbiyo sarkar nasu parja singna ju mateng pangbiyo magi misi se yam yaningde akhoi punamakna yam nungaite magi isam samba nupi macha khunjigi kasung khulen haiba khunjigi nupi macha ama khak nungsijabagi damakta nupi duna kaura sakhimani aduga sumaina sira phange haiba se kanana yaningdoino kanana nungaidoino Amaromda misi asigi matangda ngasi numidang wairam Chekon Kaithelda Club Maira Paibi Civil Society Organization angsing amadi local MLA wai irabot yauna mifam ama pangthoktuna kupna khanakre Misi asiga mari lenana JSC amasu semkre JSC gi wangangloi L Hemochandra Sharmana misi asigi matangda hayeng local MLA yauna Chief Minister unaduna memorandum ama pisilagani mara laiba mioi sing athuba matamda puthokna badabida tha sigi Kunipan gi ayuk pung mga dagi mathang numit gi ayuk pung mga phawba Manipur pumba general strike tawragani haiki halami bno habisi kluse putu pidana police putu pidri phawbodi koina agitation se leptaba adu ahan boina hai hangchit ki tang kunipan gi ayuk ki pung mga dagina kumapan gi ayuk pung mga phawba koi Manipur pumba ban tawba haidana koina jesi sina lemna jare ni aduga jesina muka apil tawjani bana asimulaba ban nasidadi aka ethoi thon ba gari nuni thugai ba mina pando prajana pando thabakti tawbidaba Manipuri Official Language Act 1979 da Manipuri Law Bengali mayek na igadabani haina lairiba asi mitai mayek na ohenbinaba athuba matamda thabak onthokpinaba milal na ngasi nauna Education Minister oiraklaba Dr. K.S. Ratan Kumar da taksin kre ngasi milal na Education Minister nauna oirakpagi harauba phongdokpo oina Secretariat ta laiba Education Minister gi office ta pangthokiba taramna okpagi thauram amada milal na wafam asi taksin khibani Milalgi wafam taret yauba serol amasu minister da Miralgi Lusingpurel M na khomba meitai na khosinaki mathangi session da class 12 ta su mitai mayek tamba horakadaba maramna matik saba oza hapinaba minister da taksin ki thauramadu minister Ratan Kumar na Milal lamdam asida lol mayek kidama khotnariba asi thagat ningaini Milalgi apamba sing government na khanaduna thabak oina pangthoknaba hotnagani aina aigi lol na chatnabibu yokhatnaba hotnafam thoi masida lan na uhanbadi somloi atopagi lol busu ikai khumnaba sangi haiki community majority community meitei gi saktam haibata identity sigi leisure nap ki sigi leisure ba masigi ari ba sigi koi hodor pudi leisure pa masigi pukai langai me amama masim su koi nak sen buga mani lenana mayek si mazu yamna kanna gona birakana bithasi yo Manipur riba naha singda industry ki training pinanabagi pandamdanga CJCRE skill solution amadi Australian Retail College Australia anigi marakta memorandum of understanding ama Imphal hotel gi sangai holda sahi tongna kre thoramaduda Commerce and Industry Minister Govindas Konthaujam Revenue Minister I Hemochandra amadi Australian Trade Commission gi Trade Commissioner Tom Calder susaruk yakhi Memorandum of Understanding adu JCRE Skill Solution gi Chief Executive Officer L Nilanjan Australian Retail College Australia gi Vice President Sampri Mena sign tawnaki Govindas Konthaujamna haikibada memorandum sign tawnariba asina lairik laisu hairaba thabak phangdriba naha singna thengnariba khudong chadaba sing hanthahanbada mateng oiragani The government giving white colors of is impossible with the growing population in our country.
and that the number of educated youths are being increased year by year. So we have to come out with a solution. That is the service sector. Revenue Minister I Hemosandrana afaba thabak ama tawbada matam changna tungi vision amaga loinana thabak tawba darkar oi haiki. Yung banyan fees simple matam kam sangye. It takes not hundreds of years, it takes thousands of years. Aduna masai Australian singing at the Western concept hai ta moi ki ta tamjabi yaus. Moi advocatism da chatte. Mahang ki da chatte. Matam changi Tom Collier ne kasa hai lo marriage is matam changi. It takes time. Matam changi. Professor C.S. Arun Kumar Rims ki director oina ngasi hapkhre hiramasiga mari lenena Ministry of Health and Family Welfare na ngasi order ama thokre mahakna hayengdagi institute asigi director gi charge puragani. Mari Lenaba che chang yaudana lamda masida changsilakliba migrant workers singi mathakta JC ILPS na satharakliba drive ki manung sanangasi Bisnupur Tera Urakta nauna sagaliba industrial state ki thabak suriba sinmising sector kre Publicity Affairs ki Assistant Convener Dev Nalu Singduna Students Wing amadi Women's Wing na yang silubada tongan ba contract ahum gi makhada thabak suramba sinmising ki manungda Mari Lenaba che chang yaudaba migrant worker tarani thoi thengnaduna Bisnupur Police ta ain gyo eba thabak lokhatna ba khusnaki Devana sinmising asining tina masak khangdok triba fawba hauzik suriba thabak khudingmak khodaktagi thingzille yelahumi kananabagi sangsilliba khongjang asida aikhoi khudingmak na saruk yamina si haiki sesanasu aikoi hataba mai verification do lobi gani aduga hairiba conductor sing asigi makha da thabuk suri bising sigi kujesi ILPS ki makai da gi masigi verification di loi fawudi aikoi hairiba siga generiba Gatar sing amasung masih kecil, nari bawa program sing cuma dia koi matam kakten aida riana bawa polisi bawa kunjung ba, aiba apa macam kecil jaga, juga koi sumba kunjung sida, lebih riba sih kalau dia amasung Manipur punai, di mana sih itu desa itu sengselip itu pantai ini, aiba sih pajak tampil dia kayak Ngarang Rims ki General OPD ge first floor ki ENT OPD manakta bom ama thamlambada natana mamangda Rims ki MS amubagi quarter da bom pokhai hankiba thodok sing asi makhata na amuk hana Rims campus manungda thoan biganu haina Rims Nurses Association ki president Ais Tamphana phongdokre ngasi Rims ki female medicine ward pangthokiba pawmisinga unaba amada Tamphana makha taraduna hospital haibasi lan gi matamda phawba khut thanadribani maram aduna mari leinaba singna hospital da bom na singba pokhai handuna anaba amadi staff singda aki akhang thon ba yaba thabak sing makha tana tawigano haiki thoaliba thawtok sibu mai punariba kana umbam di yawarbani yawriba mi singda isa kangde micha kangde dege ahallaman oraga su angang oraga su iseng thengna hong na thoraga wari wa tai sanaraga loisan ba ya boraga di loisan biraga tongda mohan na masing mathabak se thon beganu haina kai association gi taraf tagi haijari Amarumda Rims Hospital ge OPD da bom thamlamba thawongbu volunteer health unit committee Rims Hospital na nungaitaba phongdorakli hospital asi free zone ohenbiu hairi Rims ki OPD da bom thamlamba thawong de samna su yaning da ba phongdo kre handak marak ana layang sangsingda toina bom thamlamba amadi pokhai hanbagi chatharakliba thawong sing asi khunai asigi laibak thibani ana layang singda bom pokhai hanba nomai kapsinduna aki akhang pibagi thawong asi tawbidana ba appeal tawri Amaromda hospital authority singnasu aranba pambai sizinaduna senda lambigum thabak tawbiganu lanai gi atongba khodong saba kharagi damak anaba singi marakta bom gi lang thakpa khunai ga yamauna ba thabak singda yawbiganu hairi Amaromda ngarang Rims ki OPD da thamlamba bom adu KCP military joint committee na thamlambani haina loop asina claim tawrakli loop asina semkiba anoba lanjang sebakang lai misanna Lebak wathok oiraba senja thumja kaya lairaba Rims ki matangda miyam gi kholau apamagi matung ina kupna thizilubada chauna asoiba aranba amadi senja thumja tawkhibagi chapchaba kudam kaya phangki masigi matangda haukibe February kunithoi amasung kunmapan gi pauche singda masigi mari leinaba kudam changdam kaya pikhrabani April 10 gi numidangda thangbai ban laiden hanjaba lekai da leiba Rims ki medical superintendent ki yumda bom gi landa amasu chathaki
Kanglai Kunai Kanduna Marom Dom Lepsabangamba, Nationama Puraknaba Lupna by Kalakliba, Sep Kanglai Missangi Anoba Lanzang Asibu, Mapung Panaba, Lamdam Asigi Think Tank Oiraba, Miamna Pibirakpa, Pakta Pumna Maktaramna Oxagani, Amarumda, Bom the Miamda Piba, Akitu Zumba Dugi the Maktadi Lupna Miamda, Nungaitaba Fondokli, Loinana, Ngakpina Basu Tamlakli Adubu, Mapam Matam Sadi Haiduna, Wakal Yaudana, Migi Tabakni Haina, Lana Paktopi Bagi Mahutta, Haurak Pongkadai Degino, Kari Degino Hibasi, Amungtang Tidok Minasi, Nakal Nama Kaki Wangang Biduna, Atong Madale Pagitawong Taubiganu, Taudok Asiga, Senkaiga Karigumba Marilena de Hainasu, Sengdokli, Hauzik Paugi Maraktatna, Break Ama. Imphal East West amasung Bisnupur District ki oina Manipur government ki regular employees singda service loan lobi kudong chaba pizari athuba matamda amadi araiba moong da lobi bayagani enna akupa marol gidama contact tobiu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bisnupur Bazaar Bisnupur. Wanted some electronics mechanics for repairing ISTV set-top boxes at different places. Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakhtaba haksang soktharakpa tumba chaba yaraktaba khong hamba nungairakhtaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu. Break kitungda taramna okseri Polling station singda bot thadabada miyamna thengnariba khudongchadaba sing asi koknanaba Imphal East ki oina polling station singi rationalization amadi modification gi mifam amangasi Imphal East ki deputy commissioner ki office chamber da pangthokre DCM joina chair lauduna pangthokiba mifam aduda tongan ba political party singi mihut singsu saruk yakhi DCM joina haikibada general election ki record matung ina Imphal East lairiba polling station masing asi samri kunithoini nauna rationalization amadi modification tawraba matungda polling station ki masing kharadi hengalaklagani haiki anoji rationalization gi andaki segregation tawba andagi hakotpa mayam ji tawraga tharagadi jiliba polling station samri kunithoi ji kharadi hengalakani Aji baungi ji hana lebada nipuni magi ju rationalization tokulaga khare hengalakpa yai hoji makiri magi somdagi information lakti magi ju sinong ni sida sumsoi soidana sigumba koi political party gai interested party mayam gai phaminara mai ju dispose of National Food Security Act na hanaba hotnabada rajniti gi khudong chabalau nanaba hotnabada government asina yengsingadabani haina CPI gi state secretary Dr M Narana phongdokre wafam asingasi irabot bhavanda CPI gi office da pangthokpa paugi mifam amada phongdokhibani Dr Narana Makhatana Manipur National Food Security Act Sarkar na chatna hanaba laukthokhiba taramna OE Act si India pumbada chatna hanaba hotnabada left party singna achoba thaudang laukhi Manipur gi oinadi Act sigi marumda mioi kayana rajniti gi khudong chaba launaba hotnaba asina mapung phana maipakani thajade government ki maikaidagi su miyambu Act sigi matangda gyan tahannana ba hotnagadabani beneficiary singi list lauthokadabani stock matam chana phongdokadabani police recruitment ki matangda palladuna recruitment asi corruption gi haurakpham ohenbaga sap manare hanagi lawba loraba matungda tungi lawba na hena phagani athuba matamda adet college gi wathok loisingadabani lamdam asida corruption maru phangna muthat ke hairabadi election bu free and fair ohengadabani madugi damak party asina miyam gi campaign chatharakpa nimit 13 ni sure tha sigi tang 13 da loisilagani haiki paisa tingdana vote da paisa yendana chakcha hijana batawdana prajana magi apamba mihut khanjaba sing lemna thamoi dagi afaba mi khanbagi process ado election gi law na piri bado chakcha na implement tawnase maduda praja gi rai du yengnarse ana hatak dagi di congress su BJP su paisa yendiranu pangai hai ba chin ka mana da batawiranu leipa ka se namdar loirabani
Ngarang dagi satnaba haukraba National Food Security Act ki kanaba pinabagi damak Bisnupur District ki Ngaikhong Khulen Gram Panchayat ki beneficiary singi card ngasi yanthokre Gram Panchayat asigi pradhan Khundrakpam Chawba amadi ward member sing club ki mihut kaya su card yanthokpa adu da saruk yakhi Handak len yauna sukhiba akan manong amadi nonglei nungsina amang ata thohan kraba Thobal District Bisnupur District amadi Imphal West District ki tongan ba mafam singda Manipur Pradesh Congress Committee gi maikai dagi khudaki oiba mateng pikre ngarang ahing phawa chathakiba mateng piba aduda MPCC gi President TN Haukip Vice President Didi Thaisi Vice President Nambol Kendra gi MLA N Loken amadi MPCC gi Office Bearer kayana saruk yaba team aduna Bisnupur District ki manung sanba Nambol Kongkham Sabalaikai Nambol Maibam Oinam Kendra gi Kaino Tabul Makhalaikai na singba mafam singda chana thaknaba polam kaya yanthokhi Khongsat aduga malilenena MPCC ki President TN Haukimna awa ana taraba singda mateng pangba habasi party asigi tawdaba yadraba thabak ni haikhi Ekhoi wakhan pik pahona de ekhoi Manipuri yati loina amana waraga amana mateng pangba asi ekhoi thaina dagi ipai pu dagi chatnabi ni isa isana isa ge thabak su matamda party mateng pi sarkar mateng pire haina khanaraga ekhoi self help aduga yaba makhe sarkar te depend tawdaba isana isabu kanbi ba hodba leba ama oinaba masiragi honaminasi Amaromda MPCC ki Treasurer Oriba Sugunu Kendra gi MLA K Ranjit Nalu Singba Kangbu amana Thobal District ki manung sanba mafam singda chatuna awa ana taraba sigi mateng pikhi khongsat aduda MLA Y Surchandra Fazur Rahim Manipur Pradesh Mahila Congress Committee ki President Kumari Tilotama yauna atai office bearer kaya susaruk yakhi Numidang atheng baphawa potlam sing yanthokhi khongsat aduga mari lenena MLA Ranjit na haikibada Manipurda haujik sasan pairiba Chief Minister Ibo Binalu Singba Sarkar asina awa ana taraba singi mateng sapchana pangani haikhi We district ki administration ki head of the district or biriba DC kutangda akoi atek akai krai da leiba yum kaya kai khaba haibna chingba madugi cabinet decision lora kanda mateng pangba yama tawna ba government sukan honori Amaromda Mayang Imphal Wabagai Singba Mafam Singda MPCC ki General Secretary Oriba Parliamentary Secretary Amin Saha Amadi Education Minister Ratan Kumar MPCC ki General Secretary Singh Office Bearer na Singba Singna Saruk Yaduna awa ana taraba Singda Tingbangi Polam Singh Yanthokhi Wangoi Kendra gi manungda amang ata thoan kriba mafam singda su khuraizam loken kauba miyoi amana yengsin bagaloinena mayum makai leitraba miyoi singda jinghavan ani kusinakhi awa ana taraba singda khudaki oina sarkar gi maikaida gi thabak paikhataba asi pende haina KS lokena phongdokhi aiduna sumleragadi ana abdu hidak thawdi report ngai ngi sidokhi ga chap manarani aduna ekhoi gi huju wangoi kendra sida sarkar gi report ngai den leiragadi report ngai den leiragadi awa batar jing ahing karai da tumam gani karai da kari charang gani habi kitang yengbi bisu yang phayani khale ai wakal ti madu sarkar na thu matamda koina yam thuna yengan janingi aduga koi gi kana gum sinau sing la ga loina yengam chakki habi nuai to pian da bisu sinau sing phongdo pirei madu su yari ma khaidi ang khoi mayam changdana ang ma kitu ju mateng pangno am ta hona Handaki nonglei nungsit aduna mayum makai leitraba mayang Imphal Kendra gi manung sanatu SCR Primary School Santipurda relief camp hangduna leiribe singda KS lokena mateng pangkhre awa ana taraba singi dama government ki oiba mateng laktringaida ahan bagi oina mateng pangbani masida rajniti gi oiba karigumba wafum amata leite haikhi sai te gi jadu ai gi su ai gi Kendra na traga su ai na ngam ma khistang awa ana taraba singi dai mateng tongji ga nei laksabani masida amagi wafum ai lejade awana taraba sidi ko mayam changne ngen minagadabani masida kanawma politics ki ranti tong chaba ma magi logo phone lejadi Handak tampaki mafam ayambadan nonglei nungsit amadi len yawa kan manongna amang ata thohan khrabasingi government na athuba matamda task force ama semduna kaya yamna amang ata thohan khrabage haibadu yangsin binaba ipakna appeal tawri ngasi lup asigi office ta pangthokpa pawgi mifam amada general secretary Santa Maitaina relief and disaster management department asi maming khakta ngaire athuba matamda department asina awa ana tarabasingi mateng athuba matamda yohan gadabani amaromda ipakna sinduna lakliba me ama international
इंटरनेशनल लेवर्स डे गा मरी लेना इरमदम गी सिनमिसिंगदा कथोकलबा ई हाइना मिंगथोंदुना ब्लड डोनेशन कैंप अमसु पांगथोकनी हाइरी हंदकी नोंगलै नुंसितना वांगोई केंद्र की पोलिंग स्टेशन मंगा की मनुंगदा मयुम मकई अमांग अता थोखरबसिंगदा केंद्र असिगी एमएलए ओइनाम लुखोइना जिंगसिंग यंथोखरे युमनाम हुइद्रोम लैसांगखोंग अवांग कम्युनिटी हॉल दा पांगथोखिबा थौरम अदुदा थोंगखोंग लक्ष्मी नगर पंचायत की चेयरपर्सन सीएस रेनुबला अमदी काउंसिलर सिंगसु सरुक याखी एमएलए ओलुखोइना लैननबा युम लैत्रबा इमुंग कुन्याउना युम सनी हुंफु मंगादा जिंगवान अममम महाकी माइकैदगी अहानबगी ओइना पीबनी अथुबा मतमदा गवर्नमेंट की माइकैदगिसु पीबा याबा मतेंग पिरकनी नेशनल फूड सिक्योरिटी की कार्डसु वांगोई केंद्र की ओइना अथुबा मतमदा यंथोकलगनी हाइरे ममांगदा ओइबिरबा एक्स एमएलए मना खोइगिदी अबिरबा लैतबदौना कनामति येंग चत्ते हाइदना खबरदा हाइगिबदो मान खंग योग तोयनी अदुना टीइबा सिंगसिदी यामना लनागी युमसु युमने दुगा एक्सएमएलए की मतमदा सारब कम्युनिटी हॉल सी अतई मतमदा सारब सिंग अमता टेकते मान सारब कम्युनिटी हॉल नो आतनी टी सी करब मोंगदो सारमनो खंगदे आइना निमितदा आइना लाक्चरगा मयांगा करी करी अवारपा करी असोपा करी हेन साथीब मी सोपा खोपा हाइबना फावबा लाक्चरगा निमितु यंगजनजरमनी हंदकी नोंगलै नुंसित अदुना युम कै तेखिबदगी कैनौ थोंखोंगदा लैबा अपर प्राइमरी स्कूल दा कैनौ ग्राम पंचायत न सिंधुना मियोय हुंफुरोम रिलीफ कैंप हांगदुना लैरी कैंप असिदा एमपीसीसी की प्रेसिडेंट टीएन हाउकेप नंबोल केंद्र की एमएलए एन लोकेन एमएलए दीदी थाइसी बिष्णुपुर डिस्ट्रिक्ट अध्यक्ष इथोइबिना चेंग हवाई अमदी चाना थकनबा पोलम कया पिरमगबगीदमक प्रधान होमेश्वर थागतपा फोंदोकली कैंप असिदा लैरिबा अहलमदी आंगांसिंग अना अयक याउसिलगलिबा असि येंगलगा मरी लेनबा डिपार्टमेंट सिंगना येंगसिनबिनबा पुकनिंग सिंगसिलगली थासिगी कुनमरी अमसुंग कुनमंगादा लेन यावबा नोंग नुंसिना मांगा ताथोहनख्रबा खांगाबो केंद्र की युम कई अमदी मनामसिंग मांग ताखिबा मफमसिंगदा बीजेपी मणिपुर प्रदेश के वाइस प्रेसिडेंट थोक्सोम जादुमनीना हकथेंगनना सतुना येंगसिनख्रे अवाब तारबा मियामदा मतेंग पिख्रे जादुमनीना पाउमीसिंगदा हौकिबा चही लोरकपदा चहीदा केंद्र असिगी इचाउगी अवाब नंख्रबसिंगी मरी लेनबा से चांग गवर्नमेंट लौखटख्रबसु ngasi फावबा मियामदा कानाबा अमता फंगहनद्रे काइथोख्रिबा सेनफम पुमनमक कदाइदा चटख्रबनो डिस्ट्रिक्ट एडमिनिस्ट्रेशन ना हंदकी अमांगता थोक्लिबा सिगी रिपोर्ट गवर्नमेंट ता अथुबा मतमदा लानखत्तुना मसिगी कानाबा मियामदा फंगनबा होनगदबनी हाइखी सिंदे सबमिट तौजगनी मस्ते कईगुंबा अखोइगी चप चाब एक्शन लोखट पिरक्त्रगदी अखोइना मधु मथक थोंबा गवर्नमेंट ऑफ इंडिया दा कोई हाइब फंड सिंगसि थादबिरकनु पब्लिक थोंदे कांग्रेस के एमएलए की खुत्ता मखोगी पॉकेट चंगी हैना हाइब सिंग रिपोर्ट सबमिट तौने हाइब साजरगई थासिगी कुलुमदोइदा लेन यावना सिटखिबा अकनबा नोंगलै नुंसितना पलेल अमदी मोरे की मरक्ता 33 केवी की लाइन तत्खिबा मरमना मोरेदा लैबा 33 केवी सबस्टेशन ने कोनबा मफमसिंग मई फंगदना लैरे मई लाक्तबा असिना पीएसईडी ना मियामदा इसिंग फंगनबा ngamdre मोरे टाउन नोमनोमगी साबजु हेनगलकपा मरमना मई की तंगाई फदबा चाउना लैरे हाइरी वांगजिंग तेंथा केंद्र की मनुंग सनबा खुल कयासु लेन अमदी अकनबा नोंगलै नुंसिना अमांगा ताथोहनख्रे हानगी मिनिस्टर एम हेमंतना अवा अना तारबा मफम सिंग चतुना यंगसिनख्रे मरी लेनबसिंगदा चपचाबा रिपोर्ट अमा पीरगनी हाइखी हंदकी अकनबा नोंगलै नुंसितना मणिपुर की मफम अयामदा अमांगा ताथोहनखिबा अमदी मियोय कया अवा अना नंगलिबा असिदा मणिपुर सरकारना अवाबा तारबा मियोय सिंगिदमक हकथेंगनना मतेंग पांगबिनबा ऑल मणिपुर प्रोग्रेसिव फार्मर्स एसोसिएशन ना खंगलकले अमरोमदा बिष्णुपुर डिस्ट्रिक्ट की मफम अयामदा पाक्तकनना सासन यावना महै मरोंग अमदी युम कई अमांग अता थोखिबा असि सरकार की माइकैदगी मतेंग पांगबिबदा पॉलिटिक्स तौबिगनु हाइना लौमी सिनमी अपुनबलु बिष्णुपुरना खंगलकले सैरक्सिदा नोंग अमदी लेन यावना सिटखिबा हंदकी अकनबा नोंगलै नुंसिना अमांग अता थोहलबसिंगिदमक मतेंग पांगनबा इम्फाल वेस्ट डिस्ट्रिक्ट की ओइना लंफेल पाता लैबा डीसी ऑफिस ता कंट्रोल रूम अमा हांगले हाइरी टेलीफोन नंबर 0385 2414 ता मरी लेनबसिंगना पाउ पिरकपा यागनी लायंस क्लब इंटरनेशनल ना सही खुदी की पांगथोकपा मालेम की ओइबा पीस पोस्टर कॉन्टेस्ट कुनमंगा सुबह पोजीशन फंगलख्रबा बिष्णुपुर डिस्ट्रिक्ट की फुवाला वांगलैकाइदगी युमनाम तोंदोन बिबुंग असि लायंस क्लब ऑफ इंटरनेशनल निंगथौखोंगी थौमीसिंगना तारामना ओपगी थौरम अमा पांगथोखरे गंधार मेमोरियल स्कूल की माइकैदगी अचंबा खुदोल अमदी साइटेशन पीदुना महैरोय असिबु इकाई खुमनखि
Share Peace haiba thimda pangthokkiba sangdamnaba aduda tondonbina US dollar samanga amadi citation yauna phanglakpada khunja singna apenba phongdoknakhi. Ningthau panba ningtamba laibak Manipurna mikha ponba laibak oikiba April 28 numit asibu Manipurgi ningtambagi numit takiba numit April 28 lisingama chanipan marpudrama thoi haina National Revolutionary Front Manipurna ningsing numit asigi warol miyamda thamlakli. Loop asigi Information Publicity Secretary Sana Zawba Maitegi Serol Amana numit asigi damag ipa ipusingna thauna phana yekna bagalan thengna duna thawai phawba thadokhi maraiba ki ningtambabu singnarakpa sing ningtamba ngakna bagi damag lisingama chanipan marpudrama thoida Anglo Manipuri lanjau ama ohenkhi adubu ngasidi numit asibu ningsingnariba Manipuri phurup aikhoina mirol naina lanjau asigi wari da yumpham oiduna khunai asina mikha pona hinglakliba sahi chama kunmanga suraklabani Manipuri phurup aikhoigi tungi olakada Saklon Bukhangduna, Maitirani Kanglabasu, Ning Tambagi Langi Lanpau Asimadi, Manipuri Purup Asimag Ipa Ipusingna, Aikoigidamak Aseng Balan Oina Tamlambani, Britiski Makotami Polaba Matung, Lisingama Samapani Futareta, Manipuru British na Tadoki Adubu, Loimapu Sindokpagi Moongda Numit Zatret Kuntragi Manungda, Lisingama Samapani Pumapanda, India Langaki Makada Amuglaiki. Pibam asidagi oirakliba Manipurgin tambangam draba tangkak asida April 28 numit asigi khudam phurup asina liduna Manipurgin ning tamba hanjinnaba ning tamlan asinatana phurup asibu kangamban ngamgadaba atopa lambi leite mikha ponba leibak oidanaba Anglo Manipur landa thawai katkiba asok apan nangkiba lanpha oikiba pumnamaki mafamda lup asina ikai khumnaba utli Manipur State Kala Academy na sinduna sahi khudingi leptana chatharakpa kuntra taret suba annual state art exhibition ngasi palace compound da leiba Manipur State Art Gallery da hawdokre tha sigi tang kuntra phawba chathagadaba exhibition hawdokpagi thoramda art and culture ki commissioner K Radha Kumar Manipur Sahitya Parishad ki president professor T.S. Tombina Singba miyoi kayana saruk yakhi Artist kulum doine yekpa lai sing utki Commissioner Radha Kumarna exhibition asida singi isil inaw singne yekpa lai sing yaurakpa asi aphaba mayona mani haiki Mayang Imphal Konchak Sagai Sabilo Konda Thokiba Thokdok Amaga Mari Lenana Hokibe April 13 Wangoi subdivision gi makhada lairiba mafam singda curfew thamjilakpa asina Mayang Imphal amadi masigi akoibada lairiba khul singda chauna awaba mayok nare Mayang Imphal Kaithel amadi masigi akoibada lairiba Kaithel sing mamangai dagi hauna numidang wairam pung mari dagi numidang pung nipal phawba kaithen kanaba maramna miyam gi yenglaga curfew asi matam khara komthok pinaba Mayang Imphal Bazar Shopkeepers Union na mari leinaba singi pukning singsilli All India gi oina postal employees sing CBSC CIS Gamari Lenana Post Office Sing da Tengnari ba Khodong Sadabagi Matangda Hayang Changsin Gadawriba Nongmagi Oiba Pen Down Strike Asida Manipur Divisional Branch Imphal Nasu Saruk Yagani Hairi RAISE Press Club Disabled Persons Sing da Magun Laiba Mahima Sing Pibada Mateng Pangadaba Regional Action on Inclusive Education in Northeast Project Hayang launch Tauragani Hiramasiga Mari Lenana ngasi Manipur Press Club ta pangthokpa pawmisinga unaba amada Project Director Bibudata Sahu Manipur gi Project Coordinator Kelly Lal Rokim amadi Center for Community Initiative ki mihut singsu saruk yakhi Bibudata Sahu na phongdokibada International NGO singi matenga loinana punna kusamna duna paikhat kadawriba project asina Manipur da onba purakpada mateng oiragani haikhi Imphal West Police Commando na Thongju Boroi Makhongi area dagi PLA RPF ki active member amangarang nungthil phare hairi Police ki PRO gi serol amana phagal abamioi asigi maming Amaksam Gopin Chandra sahi humphumari apokpa laikhidraba Gopal kakwa makha namairakpam lekai dagi ni hairi hauzik pawgi marak thatna break amamuk lauzari Manipurgi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchanggi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr Madhubala Laser Beauty Clinic MZ Avenue Imphal Delta Tutorials for CBSE admission open class 9 10 and 12 science from April 4 Class 12 hours from May 4. Class 11 Science from June 6. Vacations course for Navodaya and others from May 4. For detail, please visit Delta Tutorial between 6 am to 7 pm.
ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯊꯣꯛꯂꯕ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯄꯥꯟꯗ ꯇꯣꯏꯅ ꯆꯥꯕ ꯂꯤꯚꯔꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯤꯚꯔꯒꯤ ꯃꯄꯥꯟꯒꯟ ꯁꯣꯟꯊꯔꯛꯄ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯗꯥꯏꯕꯦꯇꯤꯛꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜꯁꯨ ꯐꯪꯕꯤꯒꯅꯤ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯑꯃꯗꯤ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜ ꯅꯥꯔꯒ ꯂꯥꯌꯦꯡꯕꯕꯨꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯩ Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. अमुक हना ताराम नौकसरी भारत सरकार की मिनिस्ट्री ऑफ रूरल डेवलपमेंट एंड पंचायती राज ना भारत की तोंगान तोंगान बस स्टेट सिंगदा थबक फजन तौबा ग्राम पंचायत सिंगदा अवार्ड पीनब खनगतपदा नियम की वांगमदा थबक चथरे हाइनंगा सी मणिपुर प्रेस क्लब ता पांगथोकपा पाउमी सिंगा उनबा अमदा तौबोल वांगु तेराखोंग अमदी क्यामगई ग्राम पंचायत की प्रधान सिंगना फोंदोकनख्रे तौबोल ग्राम पंचायत की प्रधान W ब्रोपति देवी ने फोंदोखिबदा थबक फजन तौबा ग्राम पंचायत ता मना पीनबा मरी लेनब सिंगना थबक थौरम सिंग यंगसिनखी हाइरिबा ग्राम पंचायत सिंग असिना थबक फजन तौबगी रिपोर्ट थागतखी अदुबो मरी लेनबा मिनिस्ट्री ना खनगलकपा मतमदा अतोपा ग्राम पंचायत ओइना खलकपसी मरी लेनब सिंगना मियंग संगबियु हाइखी सेंट्रल गवर्नमेंट ना उंगम के सपोर्ट तबे आदे उंगम सपोर्ट पाइबे से ग्राम पंचायत सिंग के मतलब फजन तौबलगा सपोर्ट करी हाइबनी अदु की तानबा अदी पंचायत सिंह हिदान हन बाइबनी लंजेन जेलन बनी सुमायना थवाई यावना कोई कन्ना होनजरीबा कोइजे करीबदा कनो तौदना कोई लंथुबिरमगा अतोपा कसमो ओइदरबा ग्राम पंचायत सिंह लखदा सखिबदा अखोइदगा थिना निंगबा काइबा अमदी अतोपा ग्राम पंचायत की मणिपुर लेबा ग्राम पंचायत चाम हुकुमा की लेहौरिबा प्रधान जिना खनगिबसी करी हाना खनगियादा अखोइगी अवार्ड की सिलेक्शन जिदी मणिपुर की गवर्नमेंट ना दी की खनिंग बमोंग खलगा थाबे याबनिना यामना सुगे सुरोय तो हायंगाई मनुंग दाइजे सिंजबा अदगी अखोइगी संग लेरगदी अदुम खनबे या हायबगी पोता यामना कनोमदा अददा बमोंग अमदा सखिबा कोंगरुदा बमदा सखिबा यामना नुमाजदबा एनडीए सरकार ना मणिपुर की इंटरनेशनल बॉक्सर मेरी कोम राज्य सभा की एमपी ओइना खलकपदा मणिपुर पीपल्स पार्टी ने नुंगाइबा फोंदोरकले लाकदौरिबा रियो ओलंपिक गेम्स ता मेरी कोम ना गोल्ड मेडल लौदुना मिंगसत पुरकपगा लोइनना हगोलकलिबा सानरोइसिंगदा अनौबा थौना हापो ओइरसनु हाइरी कुंबी केंद्र की मनुंग सनबा वांगु मयलेकाई कम्युनिटी हॉल दा कुंबी ब्लॉक कांग्रेस कमिटी ने सिंधुना नौमगी ओबा पॉलिटिकल कॉन्फ्रेंस अमा पांगथोखरे थौरमदुदा केंद्र दुगी एमएलए एस बीरा उपाध्यक्ष अमोम प्रोजेन ब्लॉक कांग्रेस कमिटी की लुसिंगमा कया सुसरुक याखी कांग्रेस ता नौना यावरकलबा मियोय कयाबो हराव तयामना ओखी एमएलए बीराना हाइखिबदा केंद्र असिदा चाखा थौरांगी थबक कया पाइखतुना हाना लेरंबा फिबमदगी चावना अहोंगबा पुरकपा ngamle फोंदोखी मुस्लिम से दुपी से मापाम होकर नुमाई तब अदु वरगली बल्लारना मुस्लिम की वरान से सारा मयाम सिंगना और रेसनु मोई को जोड़ी वरगल रेसनु आइना के दुनी इगम थगला सनु आइना दोंदा थाबलो है मस्जिद तबनी पांगा पांगरियादा खरमके मा पांगरे इम्फाल जिरी लंबी की नोने पुलिस स्टेशन की मनाक्ता एक्साइज डिपार्टमेंट ना गाड़ी अमममदगी लुपा चहुम चहुम लौरिबा अमदी नोनेदगी किलोमीटर अहुमरोम चलगा लैबा रामखुंग पार्ट 1 मनाक्ता एक्साइज डिपार्टमेंट ना ट्रक खुदिंगमक्तगी लुपा चहुम चहुम लौरिबा असिगी मरम करिगिनो हाइना ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स ना हंगलकली अथुबा मतमदा मणिपुर सरकार की मरी लेनबसिंगना मियंग संगदबनी हाइरी उरीपोक्ता लाइबा पुन्ने हिंगमिनबा खुनाई हाइबर ऑर्गेनाइजेशन असि कुंथ्रानिथोय सुबा मपोक कुमोन थौरम ngasi पांगथोखरे थौरम अदुदा उरीपोक केंद्र की एमएलए एल नंदकुमार रेवेन्यू कमिश्नर के राधा कुमार द्रोणाचार्य अवार्डी एल इबोमचा अमदे वार्ड नंबर 3 की काउंसिलर पीएस प्राणेश्वरी यावना मियोय कयाना सरुक याखी लिसिंगनी तरा मरी तरा मंगादा क्लास 10 दा मकोक मथंग ताखरबा माहिरोय सिंग अमदी अहल ओइसिलकलबा मियोय सिंगदा खुदोल पोटपीदुना इकाई खुमनबा उतखी एमएलए नंदकुमार ना चौखा थौरांगी थबक पाइखलकपदा अयत अपन पीबगे थबक तौबिगनो हाइखी लैंगा की खुसेमदा नियम सुमदबना इसाउना अमंग अता कया थोअले हाइना कोंथौजम लोकल काउंसिल कम्युनिस्ट पार्टी ऑफ इंडिया ना थादोरकपा चेरोल अमना खंगलकली
Matam Chadana Suba Nongdagi Chauthokiduna Miamgi Lantum Kaya Manghan Kre Awa Ana Tarabasingi Mafam Singda CPI Konthozam Kendragi Miyoi Singna Chatuna Yangsin Kre Kangmongda Thokiba Ichau Aduna Leimakhong Turel Amasung Turel Adugi Masa Mareng Sing Ising Pathorakpadagi Kangmongda Upaki Thong Ama Tautha Kre Yum Yangkai Henbagi Imungda Ising Hazin Kre Lobukta Hauba Mana Masing Kaya Ama Tathuan Kre Awa Ana Tarabasingi Damakta Mari Leinaba Sarkargi Loisang Singna Mijeng Zangbinaba Apil Taurakle Hayeng Ipsana Sinduna Iboyama Sumang Lila Sanglenda Pangthokadoriba Amamba Numit Tauramda Karigumba Yetpa Apanba Pibidanaba Apel Tauri Taranithoi Suba Bihar Regimena Pasoi Part 3 Awang Laikaida Water Filter Plant among Asimiam the Kwasina Create Tauram Aduda CEO Upazit Amasung Pasoi Gram Panchayat Ki Pradhan Namairakpam Tombasu Saruk Yaki Khongzo Memorial Statue Bharat ki President Pranab Mukherjee na April tangkulum doi damiam da khusina kiba aduda hangdok kiba maikhum ge plate leiram daba amadi yumbi makhong ahum gi mayaida Mahadeva gi murti khillaga thamjillam le haina Khongzom War Memorial Trust ki President Hanagi Minister Moirangthem Hemantananga si mafam adu yengsin basat pada phongdokre Mafam aduda semga sagaliba thabak sing quality control tawdabagi mami sauna tare 1972 gi matam dudigi president na hangdok lamba yumbi adusu thiba khangdre ningsing yumbi mangkhiba amadi thiba khangdaba asigi damak manak nakpa police station da FIR ama loss tawragani athuba singi khubam semgat pada karbar tabgi thabak sathabani lawi haiki Ipa ipu jingi akala thau jingi achungba khubam masida ekhoi Mahadevi murti ama thamnan bai base Masi yam chena ba phawgani aduna masi ki changka sagar pada lupa crore kuri ban tada gre nithi nungai no ude bahar ki percent sangka gre magi murti sida maikum han dom bado lai na percent di khang mani aduga masi Manipur ke prajada bahar ki prajada yam na binam baba fam ne bado akoi thamni masi akoi lem na tharoi masi akoi manang na police station da akoi FR loss tawgani ahan be FR loss akoi percent la amba khubam je Afong kantana misplace daw kiba mang kiba asigi khumam jimaga hogiba presena la ambagi yungamba yam ningchang ningai wore ba ityasi wore ba ityasi muthan na hona dana mapam bidagi kothok kiba aduga yafara ni jo khoi loss tawgani Hauzik sanabagi pau Konthokjam da Zathariba Ani Suba 7 aside Konthokjam Kendra Open Football Tournament ki ngasi sanagadaba match da WSC ngairangbam laktabadagi MKYC New Kaithel Manbina walk over phangkre Ani Suba match da KNTYC na CDO Konthokjam mamang lekaibu goal mari anida maithibe pikre Elangbam Lekai Body Building Training Center na Manipur Power Lifting Association ki mideng makhada handaki Subrata Classic National and International Power Lifting Championship, National Master Championship, North East Championship, Federation Cup amasung Band Press Championship, Eastern India da medal lawrakraba amadi saruk yakraba sing Manipur Olympic Bhavan Khumalampakta taramna okre thoramaduda Indian Sports Sangha Manipur Pradesh ki President Dr. S. Manauton, Manipur Olympic Association ki General Secretary Sunil Elangbam, All Manipur Powerlifting ki President N. Kumar Maitai amasung Association ki General Secretary Su Saruk Yakhi. Salibe session disingani tara taret ki oina Sports Authority of India na nupa macha singi football, nupi macha singi handball, nupa macha amasung nupi macha singi hockey amasung kabadi gi Sai ST Hostel takil da hangliba sanaroi sing mensinabagi damak trial cum selection test ama me ahum amasung marigi ayuk pung taret tagi pangthuklagani. Saruk yaningba sanaroi singna apiba form April 19 kuntra phawgi manungda sai takel dagi lawrana ba khanghalli mensilaba form April 19 phawgi manungda bisilakna ba serol asina makhatari Yari pokta zathariba Nasal Trophy ki ngasi sanakiba ahanba quarter final match da Huikap Football Club na WPC angthabu penalty da goal taret tarukta maithibe piduna semi final sangkre Ani Suba quarter final match ki sanaki bida nongpok sekmaina Nasal Football Club pu goal ahum sinoda maithibe piduna semi final sangkre Telok da Zathariba Telok Society Trophy ki ngasi sanaki ba ahanba match da STPP sektana KNC Kangu Singbu goal mari ani da maithibe pikre Ani Suba match ki sanagadaba FC lamlai laktabadagi SSC Nongren na walk over phangkre Housing makhataba sanabagi pau boyai ningthaujamdagi phangbigani Thagatsari ngasigi sanabagi pauda Challenge Cup Football
Taranipal Super Challenge Cup Veteran Football Tournament ki ngasi sanakiba match ta UBSA Lilong Sajing amadi Basai Thangmaiban mai pakre. Manipur Veteran Football Association na sinduna Imphal ki mapal kangjebungda team taramari na group ahum thok na khairoktuna tha asigi tang kuni thori ki sathariba Taranipan Super Challenge Cup Veteran Football Tournament ki ngasi sanakhiba ahanba match ta UBSA Lilong Chajingna NCDA Khwangampatpu goal taruk amada maithiba pikhi. UBSA Lilong Sajingi mai pakpagi goal singadu A Jayantana match ki Taranipal Suba Kunthra Teret Suba amadi Kunthra Mapal Suba minita goal ahum sanki. S Budhana match ki Nipuni Toy Suba amadi Nipu Taruk Suba minita goal ani amadi N Sagorna match ki Mapal Suba minita goal amachanduna match asi mai pakhibani. Maiti kiba NCDA Khwangampat ki amatangariba goal adu Y Somarendrona match ki Tare Suba minita sanki. Tournament asigi anisuba match ki sanakibada Basai Thangmaibana Kuki Sporting Club Nambulenbu goal ani amada maithiba pikre. Basai Thangmaibangi mai papugi goal ani adu KS Ratanna match ki kuntrahomdoi suba amadi kuntratere suba minita sankibani. Kuki Sporting Club Lambulengi amatangariba goal adu Lekhoken Hangsingna match ki tara suba minita sanki. Match asida Basai Thangmaibangi sanaroi Bonamalida center referee na yellow card piki. Sathariba tournament asigi hayeng ahanba match ta Plam Yaiskun amadi Musa Major Khunga sanagani. Anisuba match ta Tabaspa Tabungkhok amadi Trapsa Malonga sanagani. Ahumsuba match ta FBWA Mapal Kangjibung amadi AYMFA Yaripoka sanagani. Kang Ahanba Inter Kendra Round Robin Kang Tournament ki ngasi sanakiba match ta Kha Kangkhutna Atia Kangkhutpu maithiba pikre. Kaisamthong Elangbam Leikai Khabam Lakpa Mandopta Kangkhut mangana saruk yaduna tha sigi tang kunmari digi chathariba Ahanba Inter Kendra Round Robin Kang Tournament ki ngasi sanakiba match ta Kha Kangkhutna Atia Kangkhutpu Panjil Taratruk Tara kaptuna maithiba pikre. Hayeng Nongpo Kangkhut amadi Maning Kangkhut ka sanagani. Volleyball ISYDCCL Haikuruzam na sinduna club asigi ground team taratare na group mari thakna khaidoktuna tha asigi tang kuni thodi ki chathariba ahanba state level cash prize mini boys volleyball tournament ki ngasi sanakhiba ahanba match ta YPC isokna YDC team B Urem Bambu set ani sino kunmanga tarahumdoi kunmanga kuni thoida maithiba pikhi. Ani suba match ki sanakibada YPC isokna ISYDO Haikruzambu set ani sino kunmanga tarahumdoi kunmanga kuni thoida maithiba pikre. Ahum suba match ki sanakibada PBM Wangjingna IGO Oinambu set ani sino kunmanga tara Nepalda maithiba pikhi. Mari suba match ki sanakibada YPC isokna NYBA team A Naurembu set ani ama taratret kunmanga tara amadi taramanga tara mathoida maithiba pikre. Manga suba match ki sanakibada SUWC Irengbamna YDC team A Urembambu set ani sino kunmanga tara mari kunmanga tara trukta maithiba pikhi. Taruk suba match ki sanakibada PBM Wangjingna YDC team B Urembambu set ani sino kunmanga tara mathoi kunmanga tara nithoida maithiba pikre. Tare suba match ki sanakibada IGO Oinamna YPC Isokpu set ani ama kunthra nithoi kunthra mari kunmanga tara tret amadi taramanga taramathoida maithiba pikhi. Bodybuilders Amateur Bodybuilder Association Manipur gi miyeng makhada District Amateur Bodybuilder Association Bisnupur na sinduna oinam maning lekaida tha sigi tang kumari da pangthokhiba marisuba state level Mr. Sapapa contest sub junior junior senior master short medium tall super tall da saruk yaruba amadi medal lawraklaba kanglei bodybuilders gym teragi sanurusing opugi thorum ama gym asida pangthokre. Ningsingbu yai contest asida tharuk yakhiba gym asigi sanaroi loitongjam risikantana overall title lawkhi.
middle category da saruk yakiba E Sushil Kumar na Anishuba, short category da saruk yakiba Bikramjit Nandaibamna Anishuba, super tall da saruk yakiba Maradona Yumnakna bronze medal amadi category asida saruk yakiba Loitomjan Gulsan na silver medal lauki. Thauram asiga mari lenana Jim asigi chief coach amadi provider Sapam Joy Chandra na phongdokibada chungba mare suba chemje asigi tongan ba category kage medal pangtuna jimaji sanu sina koina manga pothokda lena overall ani yarga silver medal om pangya adu pol medal pangna amta chithadana mai paho Thagatsari boyai hauzik ngasigi oiba ing asagi pau amuk phangbigani. ICAR Lampel Partaki Phangba Pauda Ngasigi Khwaidiki Sakhiba degree Celsius Kunmapal Dasmik Ahum Khwaidiki Ingba degree Celsius Taramapal Dasmik Suino Nukshita Yauba Ising Manilgi Sang Ayukda Saad Humpuhumui Nutilda Saad Humpuhumui Ngasigi nong chukide Aroibada maroiba pau amuk fair price soap hangduna food security eki matangda miyamda kanaba phangangani haiba wafam oithokloi haina BJP ki president ai saubana haikre mathau section da ba doctor amagi mathakta thigatuna SMC da action launana ba MCI na khangalakle haidi amadi Manipur ki saknai rabi boxer Mary Kom Rajya Sabha ki member oina ngasi wasak laukre ngasi gi oina di ISTV na pizaba Manipuri pau matang asida loisinjari miyang tabiri ba pumna makpu amukana khuru